Matam Kharagi Mamangda Lamdam Asida Thengnakhiba ECHAO ADUNA MARAM OIRAGA AWABA TARABA Ngamee Shing Da Kharadang OIRABASU MATENG OINABA Manipur Leingak na Pitharakpa Happa Shing MOIRANG SCG MLA THONGAM SHANTINA NGARANG Ngamee Shing Da Yenthokhre MOIRANG Film Lekai da Laiba MLA Office da Pangthokiba Happa Yenthokhpagi Thoram aduga mari leinana MLA THONGAM SHANTINA hai Matam Kharagi Mamangda Lamdam Asida Thengnakhiba Ising ECHAO ADUNA MARAM OIRAGA Sokhankhiba MOIRANG SCG Ngayok Farm Shing Da Department of Fisheries na survey ama chathaki survey adu da fangba data gi matung inna hojik faubada ising kangdana lairipa moirang SCG loktak mapan nakna laiba ngayok farm singi mapuda hapa sing asi lengaki instruction amagi makhada yenthokpani hainasu mahakna makhata ki Sigi mayeng tahu ya karena Shing Sao leba harber kaya awaba adung miamdo fishery department ka loirna survey ba satlo mutungla adung awaba targa harber singda sarkana nga sentok talaba hapasi badal mga ni koi nga si pisan yuse masina koi na makoi nga sin gi daw dai karadang wo su matek ba nga de sarkar sinu pidi matek do miamdo pangan bagi kana bu pangjare na kanjar do ni su bai to da koi na matam ni sarkar sinu pidi matek singina ang video so sakana pirapasi kana bu lobiraga chathok khel puthok tula ekoi waliba chathok se element se biduna wata padaba dumnaba lamdam mo henaba manipur mo henaba honara koi panna sima chobu thonglang lobiyo eduna agi mekedi ga mukan haijari aduna makhata na kariyuma sakari bateng dakal le ragadi amadi sakana makhata tiga do le gadi koi pammat sigu jo do makhata pinu no ko de ne bo ko ni so ai mian thamde